Manipur gi apunbagi saktam kannabagi kholauda Manipur Kanba Khongchat haina mingthonba miyam gi Khongchat ama lakliba June gi tang kun ganipan irai numitta pangthoklagani haina Cocomi na miyam da pauzelakli numida sige ayuk pung mapan taba matamda thangmai benthau ground dagi hauraga Kumalampak main stadium fauba Khongshan gadawriba Khongchat asida MLA minister sing yauna lamda masida punna khundaminariba furupcha khuding mangna saruk yabinaba Cocomi gi maikai dagi thamlakli Miyam gi Khongchat asigi mangoinana lamfelda laiba Cocomi gi office ta pangthokpa paugi mifam amada committee asigi coordinator tia is Somorendrona Myanmar amadi Bangladesh ta ningtam ihau haudiba chenkuki narco terrorist singa India lainga kagi marakta lainariba shu asi miyam khangna handokadabani haina fongdokhi Mahangna makha taraduna center laingakna Manipur gi yalhong miyambo laibag asigi citizen oina lauram labadi chahiya mahelaklaba lanasi kuidana loisilamgadabani laibag asigi constitution gi taret suba schedule gi matung inna state amagi law and order ngakpa haiba si state adugi laingakta leizagadabani haiba kanglon leirabasu Masigi ona taina bada Manipur gi chief minister dagi unified command lauthokuna center na paishin khiba sina India gi geopolitics mai pakna sangthahanna bohotna bani haike Jun kungani panda chatkadawriba Khongchat asida miyamna Manipur gi yalhomi muthatna batawriba India gi thaushil khudakta lepkadabani India gi kanglu furup naiba thawung yaningde narco terrorism marufuk tatlasi narco terrorist singa shu tawnaba yaroi Lan loidriba fauba khulai laukhatpa yaroi amadi lan loidriba fauba combing operation haiba kholau sing laumina shi haina mahakna fongdokhi India ki nga ki oiba wahai wata sinaba homi sada mamangda toiba thawdo asi illegal immigration ne thon gibna hare hawkina community ani gi bakta thon bani hare asigamba manada ba narrative mayam chagalaga miyam bu ngahon bagi khoi miyam bu on ebegi thabakse made khudak te lepu natra kadi masi marik pidi gi mayaw bi all abani Manipur da dongan tonga ma civil war bu lakpugi phibam lai masi loisin gi harabadi Indiana athu matamda shuda lariba mi singji withdraw tawi amsin tawdi habdo mai chena khangal lakanda khoi withdraw tawre sugi ground thuraiba mayam se khoi phajille punchille haibaki miyam da khangal laga aduga illegal immigration chi mapanda takthokraga lal ase khudakta loigadabni